Thaina khul amada Tolen kauba pakhang ama leirame. Tolen asi makhoi khuldagi nupi natragadi atoppa khuldagi landuna nupi amata koyu haiba yade. Nongmusu Tolen gi marup sana jaubana. Itaw Tolen, nangna oisu oiruidaba nupi singsida somlungduna le. Khulgi leisabi macha singase. Nang ubada kiduna chenarabaniko. Taning de itaw. Kanano kainu su khangdaba topa khuldagi lapna chalaga kaigi nupi thidoinu. Aikhoigi khulda leisabina sukyamna marang kaina leirakansida. As ibungo leikaigi nupi de khoigi su ichal ichini haina khalu hairibudo nang khangdro. Thaina su sakhitombido nangna koiba yaba makhai koinaraga atopa khulda mayum pankibado. Hera itaw nangi adugi usitaba adunani. Aina nanga hehektina ningaktrise. Aingondane matung manaw nangi sakitombi haibi chintibi tawngombido palakan magi mabungi machado aduni aina lawgi khanbadi. Aduda angang oimanbaduda yadabagi tawbai wani. Adu oina ngai ngai. Kaino ngarang su yam kappena mamana poraga kappathim hobani. Adu itaw sakitombido nangna hana pala abanina ai ngasidi mabu khara panba tare. Mana aibudi fazana sanabirambani. Adudi nangna pangbagini itaw. Amubuna nangwada itatatana haibani. Sakitombi se atopa khulda nupa ama koiba mali haida. Pangbana nate da itaw. Thazaba hinmanbagineba. Mana minamba haimanbagi. Aina waza hobani. Aduga hoji macha sangu puraga mapamda hek lai. As adudi hauna sani kaino. Macha singadu mamana lakpada puraktrabadi huntuaga thamamba yaba nati. Adu itaw nangna sakitombido nungi nungsizakibani he. Manane amubaga kaunaba yaroi haiba phawbada. Aina amubaga kauna khitabani. Aduga madi yam phattaba nupi oiraga leiramne. Sakitombi se aina matam aduda magi luhongba numitta hatoke hainadi khankhibani. Aduga anupa mayumda oina adum hongkhredana. Sana jawbana. As ita nang sisuba kira ba wangakte he ngangi he. To ada nang ngasai de ngaijariba bembem chalai. Masina Magi mamanabi itaima sangbigi machanupi machin kanbi mina ngangba loiba nangdabi se asinatradi tinanabaga amta leitraba kaino khangdimi haigumana masigi amurei se aidi ngangnabada yam talliko asing bani mana hekta hairdoise mi ikaini ikairoiga kaimata khangdaba makhai amureina bembem leire tomo masigi Tolen haiba leikai nupi da chopa nupa se nuksidabana khare oiba bembemna Asingba kaidorino khangde sida mase akhoi ta chawna khangadi hatokpiba soidrabani noida chawda haidoga mamitse hugairaga amta tanghankhro adu oiradi mayumdagi mapan thoktana leiredana Tolenna bembem kai chatoino amureina chatningba mafamda chatoini nangna thongnate aidi nangwanda hangmusu natana mi akhoi bembemda hangaga bembemna kari Aikoi bembem kainaga chala he nasaktuga yam tugu cheko leikai wangwadi landrabanina swaida suru nairaga leikai gi nachana jesingda nataba wakhal khanduna leireni nang bembem nang su adudi hainuda yam hilmaliko aina sum nang nungsi na tawbai wani ureina yare ibungo khange nang adugi nawongdunani ini sakitombina huntok piramido sakitombina ai huntomido Bembem se oina aiga nungsinanabaneba noindi khangjiba angang oiribanina somda Tolengi yumdani Tolengi mama ibem halado sumang apakpa du wai tairi achawna mama nang singangnaba iya yadeda wai dubu ngasai ayukna kok taiba yadabro ha nungthil asida tairibudubu karigino o taidrabadi karino mapa imung asida ainatana kanana thabak tawngana balairibage Ayuk suni thabak mayam aduda sangdaduna haujik tairibani imung asida nupi nang khak leirabadi imunggi thabak ase nangna tawba taba natro nanggi chakthong poksu ado aina taw hairibra ba ha waiga do aina tayo hairibra ni he ho adu haibana chadiye nacha nupa hanuba se matuthi halase haijaba khangbirabra chahi ga yadi yame nupi thini haibadi sungkhang khang dun leiribase Adubo aingonda hairaga yabro ha
ꯑꯩꯅ ꯊꯤꯒꯤꯅꯨꯅ ꯊꯤꯡꯉꯒ ꯊꯝꯕ꯭ꯔꯥꯕ ꯃꯁꯥꯅ ꯊꯤꯖꯔꯛꯀꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅꯅꯦ ꯃꯁꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯧ ꯈꯥꯔꯦꯍꯦ ꯑꯑꯣꯏꯕ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯁꯤꯗꯤ ꯑꯗꯣ ꯃꯄꯥ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯑꯉꯥꯡ ꯑꯃ ꯀꯣꯏꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯃꯥꯜꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯗꯤ ꯁꯨꯛꯌꯥ ꯌꯥꯕꯤꯗꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕ ꯌꯥꯒꯗ꯭ꯔꯕ ꯃꯥꯕꯨ ꯃꯥꯕꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯑꯁꯦ ꯁꯈꯤ ꯇꯣꯝꯕꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯈꯤꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯑꯣ ꯈꯪꯗꯦ ꯅꯨꯄꯤꯅꯤꯅ ꯇꯧꯔꯤꯗꯨꯅ ꯀꯣꯏꯅꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯋꯥꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯐꯠ ꯊꯤꯕꯤꯍꯧꯕ ꯃꯁꯤꯗ ꯂꯩ ꯍꯩ ꯃꯤꯒꯤ ꯅꯨꯄꯤ ꯊꯤꯕꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯊꯕꯛ ꯑꯃꯇ ꯂꯩꯇꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯏꯆꯥꯒꯤ ꯑꯣꯏꯔꯁꯨ ꯌꯥꯎꯕ ꯉꯝꯃꯣꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯖꯅꯤ ꯅꯪꯅꯅꯦ ꯌꯥꯝ ꯄꯥꯝꯃꯒꯅ ꯅꯪ ꯊꯤꯒꯦ ꯅꯪꯁꯤꯁꯨ ꯃꯄꯥꯅꯤꯌꯦ ꯑꯇꯣꯞꯄꯒꯤ ꯃꯄꯥ ꯍꯥꯏꯕꯗꯨꯅꯤ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯕꯗ ꯂꯩꯊꯣꯛꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯒ ꯂꯩꯒꯅꯤꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯇꯣꯂꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯂꯦꯟꯅ ꯏꯃꯥ ꯀꯩꯅꯣ ꯅꯨꯡꯊꯤꯟꯁꯤꯗ ꯋꯥꯏꯒ ꯑꯃꯨꯛ ꯇꯩꯈꯠꯂꯛꯏꯁꯤꯅ ꯑꯣ ꯅꯨꯡꯊꯤꯜ ꯑꯣꯏꯒꯦꯔꯥ ꯅꯨꯃꯤꯗꯥꯡ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯇꯩꯅꯤꯡꯕ ꯃꯇꯝꯗ ꯇꯩꯅꯤ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥ ꯏꯃꯥ ꯑꯩ ꯁꯅꯥꯇꯣꯝꯕꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯃꯥꯒꯤ ꯁꯅꯥꯇꯣꯝꯕ ꯍꯥꯏꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯗꯨꯒ ꯇꯤꯟꯅꯗꯨꯅ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯅꯨꯕꯤ ꯑꯩꯕꯨ ꯂꯥꯛꯅꯗꯨꯅ ꯊꯝꯂꯕ ꯅꯠꯇ꯭ꯔꯕ ꯑꯁ ꯏꯃꯥ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯗꯣ ꯊꯤꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯊꯤꯕꯤꯔꯅꯤ ꯃꯗꯨꯗ ꯅꯪ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯗꯥꯏꯗꯩꯅꯣꯗ ꯏꯃꯥ ꯑꯩꯒ ꯂꯩꯒꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯏꯃꯥꯒ ꯂꯩꯃꯤꯟꯅꯒꯗꯕ ꯄꯥꯕꯗ ꯏꯃꯥꯅ ꯊꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯏꯃꯥꯅ ꯊꯤꯕ ꯌꯥꯔꯣꯏꯗ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯃꯥ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯒ ꯂꯩꯌꯣ ꯁꯤꯅꯤꯅꯦ ꯍꯥ ꯁꯨꯝ ꯋꯥꯍꯟꯅꯤꯡꯉꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯕ ꯏꯃꯥ ꯌꯥꯗꯕꯩꯅꯤ ꯍꯥꯏꯔꯦꯗꯅ ꯅꯨꯄꯤ ꯃꯁꯥꯅ ꯍꯦꯛ ꯌꯥꯕꯒꯅꯦ ꯌꯨꯝꯗ ꯐꯠ ꯄꯨꯁꯜꯂꯛꯑꯗꯕꯅꯤ ꯅꯠꯇꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯅꯪꯅ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯀꯣꯛ ꯊꯤꯕ ꯀꯩ ꯀꯥꯏꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯏꯃꯥ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯕ ꯀꯅꯥꯅꯣ ꯀꯩꯅꯣ ꯀꯩꯝꯇ ꯈꯪꯗꯕ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯣ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯃꯁꯤꯗꯒꯤ ꯑꯣꯏꯅ ꯂꯧꯕꯅ ꯐꯠꯇ꯭ꯔꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯔꯥꯞꯄ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯤꯉꯣꯟꯗ ꯍꯪꯂꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯣꯏꯅ ꯈꯪꯕ ꯌꯥꯕꯅꯤꯅꯦ ꯑꯁ ꯏꯃꯥ ꯃꯤꯅ ꯇꯝꯃꯛꯄ ꯄꯥꯎꯒ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯕ ꯄꯥꯎꯒ ꯈꯛ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯏꯃꯥ ꯈꯪꯗ꯭ꯔꯕ꯭ꯔꯕ ꯑꯁ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯇꯦꯗ ꯈꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯄꯨꯡꯈꯥ ꯈꯥꯔꯦ ꯊꯤꯅꯤꯡꯉꯒ ꯊꯤꯔꯣ ꯊꯤꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯅꯪꯅ ꯊꯣꯛꯄ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯍꯣꯏ ꯏꯃꯥ ꯅꯣꯡꯃꯁꯨ ꯇꯣꯂꯦꯟꯗꯨ ꯕꯦꯝꯕꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ ꯑꯁ ꯇꯥ ꯇꯣꯂꯦꯟ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯈꯪꯉꯗꯤ ꯍꯤꯡꯉꯔꯣꯏ ꯑꯗꯨꯅꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯉꯥꯏꯕꯁꯦ ꯉꯥꯏꯕꯤꯔꯝꯒꯅꯨ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯅ ꯅꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯉꯥꯏꯔꯤꯁꯦ ꯉꯥꯏꯈꯤꯗ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯌꯥꯔꯣ ꯍꯥꯏꯕ ꯕꯦꯝꯕꯦꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯏꯆꯦꯒꯨꯝꯕꯤ ꯑꯃꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ ꯃꯤꯁꯤꯡꯁꯤꯅ ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯟꯒꯗꯧꯔꯤꯒꯦ ꯇꯥ ꯇꯣꯂꯦꯟꯁꯨ ꯋꯥꯈꯜ ꯈꯔ ꯈꯜꯂꯣ ꯅꯨꯡꯁꯤꯅꯕꯕꯨ ꯀꯩꯅꯣ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯕ ꯑꯃꯒ ꯑꯃꯒ ꯍꯥꯟꯅ ꯀꯣꯏꯅꯔꯝꯃꯒ ꯀꯥꯏꯅꯈꯤꯕꯗꯒꯤ ꯑꯃꯃꯨꯛ ꯀꯣꯏꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟꯕ ꯀꯣꯏꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯊꯨꯡꯅꯒꯗꯕ ꯅꯠꯇꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯇꯜꯂꯦ ꯍꯥꯏꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯌꯥꯗꯦ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯃꯥ ꯃꯄꯥ ꯃꯌꯨꯝ ꯃꯀꯩ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯝꯃꯤꯟꯅ ꯅꯈꯣꯡꯅ ꯎꯔꯕ ꯑꯩꯒꯨꯝꯕ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥꯗ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ ꯏꯁ ꯌꯥꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯂꯦꯟꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯁꯈꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯨ ꯃꯥꯒꯤ ꯃꯇꯥ ꯈꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯂꯩꯔꯥꯡꯅ ꯑꯥꯗꯒꯤꯁꯦ ꯕꯦꯝꯕꯦꯝꯒ ꯇꯣꯂꯦꯟꯒ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯇꯣꯂꯦꯟꯁꯦ ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯗꯒꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯍꯪꯉꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯥꯎꯕꯨ ꯀꯥꯎꯔꯝꯃꯅꯤ ꯑꯁ ꯀꯗꯥꯏꯗꯒꯤ ꯀꯥꯎꯕꯅꯣꯗ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯃꯁꯤꯒꯤ ꯕꯦꯝꯕꯦꯝ ꯍꯥꯏꯕꯤꯁꯤꯅ ꯍꯩꯄꯥ ꯁꯥꯗꯅ ꯇꯥ ꯇꯣꯂꯦꯟꯁꯦ ꯊꯦꯝꯕꯤ ꯍꯥꯏꯅꯤ ꯍꯦꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯗꯤ ꯑꯝꯇ ꯇꯥꯗꯦꯗ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯇꯥ ꯇꯣꯂꯦꯟꯅ ꯕꯦꯝꯕꯦꯝꯁꯦ ꯄꯥꯝꯃꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏ ꯕꯦꯝꯕꯦꯝꯅꯗꯤ ꯌꯥꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤꯁꯦ ꯏꯆꯦ ꯁꯈꯤꯇꯣꯝꯕꯤꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯥꯜꯂꯤꯕꯣ ꯑꯩꯗꯤ ꯂꯩꯔꯦꯟꯅ ꯑꯁ ꯈꯪꯖ-ꯂꯥꯛꯆꯗ꯭ꯔꯦꯗ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯗꯣ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯃꯆꯦꯒꯨꯝꯕ ꯑꯃꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯔꯒ ꯃꯥꯅ ꯍꯔꯥꯎꯗꯅꯒ ꯇꯧꯔꯤꯁꯦ
ꯑꯩꯒ ꯑꯣꯏꯔꯗꯤ ꯅꯨꯄꯥꯁꯦ ꯃꯃꯥꯏꯁꯦ ꯊꯥꯖꯤꯟꯒꯗꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯑꯁꯦꯡꯕ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯖꯗ꯭ꯔꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯒꯤꯁꯦ꯫ ꯃꯁꯛ ꯐꯖꯔꯕꯅꯤ, ꯑꯩ ꯃꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯅ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯇꯥꯈꯠꯆꯔꯤꯕ꯫ ꯑꯦ ꯃꯥꯕꯨ ꯀꯩ ꯐꯖꯒꯦ ꯍꯥꯏꯁꯦ? ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯍꯦꯜꯂꯗꯅ? ꯈꯔ ꯍꯦꯜꯂꯤꯕ ꯍꯥꯏꯕꯕꯨ ꯉꯧꯕꯁꯦ ꯃꯉꯥꯏꯔꯦ꯫ ꯑꯁꯪꯕꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯃꯁꯤꯒꯤ ꯇꯣꯂꯦꯟꯁꯤꯁꯨꯅꯦ, ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯩꯗꯧꯕ ꯄꯥꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯩꯈꯣꯏꯗ ꯄꯥꯝꯃꯁꯨ ꯌꯥꯏꯗꯅ꯫ ꯑꯩꯅ ꯍꯥꯏꯗꯤ, ꯑꯣ ꯈꯪꯉꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯨꯄꯥ ꯑꯃꯇ ꯎꯕ ꯌꯥꯗꯦ, ꯄꯥꯝꯖꯟꯗꯣꯏꯒꯤꯗ ꯑꯗꯨꯝ ꯇꯧꯔ ꯂꯩ꯫ ꯅꯨꯄꯥꯅꯗꯤ ꯑꯃꯇ ꯄꯥꯝꯕꯤꯗꯕꯗ꯫ ꯑꯁꯪꯕꯤꯅ ꯑꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯕꯁꯤꯗ ꯅꯨꯄꯥꯅ ꯄꯥꯝꯕꯤꯕ, ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ ꯀꯅꯥꯕꯨ ꯌꯥꯎꯔꯤꯒꯦ? ꯂꯩꯔꯥꯡꯅ ꯌꯥꯔꯦꯀꯣ, ꯅꯣꯏ ꯑꯅꯤꯒꯗꯤꯅꯦ ꯑꯩꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ꯫ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯤ, ꯅꯣꯏꯗꯒꯤꯗꯤ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯥ ꯌꯥꯎꯗꯦꯅ ꯀꯣꯏꯕꯤꯗꯕꯩ ꯋꯥꯅꯤ꯫ ꯍꯦꯜꯂꯦ, ꯑꯗꯨꯁꯨ ꯊꯤꯕꯗ꯫ ꯌꯥꯔꯦꯁꯦ, ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯕꯦꯝꯕꯦꯝꯁꯦ, ꯈꯟꯅꯕ ꯍꯧꯔꯨꯁꯦ꯫ ꯃꯁꯤꯒꯤ ꯇꯣꯂꯦꯟꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯁꯛꯇꯥꯁꯦ꯫ ꯑꯁ ꯇꯥ ꯇꯣꯂꯦꯟ, ꯑꯩꯅ ꯉꯁꯥꯏꯅ ꯏꯟꯅꯔꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ? ꯃꯁꯤꯒꯤ ꯂꯩꯔꯥꯡ ꯍꯣꯏꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ, ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈ꯭ꯔꯅꯤ꯫ ꯃꯁꯤꯒꯤ ꯂꯩꯔꯥꯡꯁꯤꯁꯨꯅꯦ ꯃꯕꯨꯛꯇꯤ ꯑꯣꯈꯥꯛ ꯐꯠꯇꯕꯅꯤ, ꯃꯆꯦꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯆꯦꯗꯨꯗꯒꯤꯕꯨ ꯃꯥꯅ ꯍꯦꯟꯕꯅꯤ, ꯃꯁꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ꯫ ꯃꯕꯨꯛ ꯑꯁꯦ ꯐꯠꯇ꯭ꯔꯤ ꯃꯇꯤꯛ ꯊꯤꯁꯨ ꯊꯤꯕꯅꯤ꯫ ꯂꯩꯔꯥꯡꯅ ꯏꯇꯥ ꯇꯣꯝꯕꯤ, ꯁ꯭ꯋꯥꯏꯁꯦ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯀꯣ꯫ ꯈꯨꯜꯗꯒꯤ ꯋꯥꯡꯃ ꯂꯥꯜꯂꯒ ꯅꯨꯄꯤ ꯀꯣꯏꯅꯤ ꯈꯪꯗꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯕ ꯅꯨꯄꯥ ꯍꯥꯏꯕ ꯇꯥꯔꯦ꯫ ꯇꯣꯝꯕꯤꯅ ꯑꯣ ꯅꯨꯄꯥꯗ ꯅꯠꯇꯤꯌꯦ, ꯅꯨꯄꯤꯁꯨꯅꯦ꯫ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯍꯧꯅꯁꯥ, ꯃꯤꯅ ꯄꯥꯝꯗꯦꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯕ ꯅꯨꯄꯥꯁꯦ ꯈꯨꯟ ꯈꯨꯟꯗꯅ ꯂꯩꯔꯦ꯫ ꯇꯣꯂꯦꯟꯅ ꯕꯦꯝꯕꯦꯝ, ꯁ꯭ꯋꯥꯏꯁꯦ ꯂꯩꯁꯥꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤ, ꯁꯛꯊꯤꯕꯤ ꯅꯝꯊꯤꯕꯤ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦꯍꯦ꯫ ꯃꯊꯃꯣꯏ ꯑꯁꯤꯁꯨ ꯆꯥꯛꯄꯅ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ, ꯀꯥꯅꯨꯝꯕꯨ ꯂꯥꯛꯑꯦꯗ꯫ ꯂꯩꯔꯥꯡꯅ ꯑꯦ ꯀꯩꯅꯣ ꯇꯥ ꯇꯣꯂꯦꯟ, ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩꯈꯣꯏꯗꯔꯣ? ꯑꯦ ꯑꯩꯗꯤ ꯅꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦꯗ, ꯅꯨꯄా ꯐꯪꯗꯕ ꯂꯩꯁꯥꯕꯤꯁꯤꯡꯗ ꯍꯥꯏꯖꯕꯅꯤ꯫ ꯅꯪꯉꯣꯟꯗꯁꯨ ꯄꯥꯜꯂꯕꯣ? ꯕꯦꯝꯅ ꯇꯥ ꯇꯣꯂꯦꯟ, ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯣ? ꯑꯩ ꯆꯠꯂꯦ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯃꯇꯣꯝꯇꯒ ꯆꯠꯈꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ꯫ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯁꯥ, ꯑꯩ ꯆꯠꯂꯦꯍꯦ꯫ ꯇꯣꯝꯕꯤꯅ ꯃꯁꯤꯒꯤ ꯇꯣꯂꯦꯟ ꯍꯥꯏꯕ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯅꯨꯄꯥꯁꯦ ꯁꯛꯇꯥꯁꯤꯒ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯑꯣꯏꯕ꯫ ꯂꯩꯔꯥꯡꯅ ꯑꯃꯁꯤꯅ ꯌꯥꯝ ꯂꯦꯝꯖꯕꯤꯒ ꯁꯥꯔꯗꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯆꯠꯂꯦ ꯀꯥꯏꯅꯒ ꯇꯥꯟꯅꯔꯒ ꯏꯁꯤꯡ ꯄꯨꯟꯅꯁꯤꯅ ꯃꯀꯣꯛ ꯑꯁꯤꯗ ꯁꯨꯗꯠꯀꯅꯤꯀꯣ꯫ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ, ꯉꯁꯥꯏꯅ ꯂꯩꯔꯤꯉꯩꯗꯗꯤ ꯁꯨꯗꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗꯕꯨ꯫ ꯉꯁꯤꯁꯨ ꯇꯣꯂꯦꯟꯗꯨ ꯈꯨꯜꯒꯤ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯗꯨꯗ ꯕꯦꯝꯕꯦꯝꯕꯨ ꯉꯥꯏꯔꯤ꯫ ꯕꯦꯝꯕꯦꯝꯗꯨ ꯑꯃꯨꯕꯤꯒ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯁꯅꯥꯖꯥꯎꯕꯒꯅꯤ ꯂꯥꯛꯂꯤꯕꯗꯣ꯫ ꯁꯅꯥꯖꯥꯎꯕꯅ ꯑꯩꯅ ꯍꯦꯛ ꯌꯥꯎꯔꯛꯄ ꯅꯨꯃꯤꯠꯁꯤꯅꯅꯦ, ꯃꯁꯤꯒꯤ ꯕꯦꯝꯕꯦꯝꯁꯦ ꯃꯥꯒꯤ ꯑꯃꯨꯔꯩ ꯍꯥꯏꯕ꯭ꯔꯥ ꯑꯁꯪꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯁꯤꯒ ꯍꯦꯛꯇ ꯌꯥꯎꯔꯛꯀꯅꯤꯕ, ꯌꯦꯡꯅꯤꯡꯗꯕꯅ꯫ ꯇꯣꯂꯦꯟꯅ ꯃꯁꯦ ꯑꯩꯗꯤ ꯂꯥꯏꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤ ꯇꯟꯖꯥ ꯑꯗꯨꯝ ꯆꯥꯅꯍꯟꯕ ꯌꯥꯝ ꯃꯥꯜꯂꯤꯕꯣ꯫ ꯆꯠꯂꯣꯍꯦ, ꯌꯥꯝ ꯇꯨꯀꯠꯆꯩ ꯅꯪꯁꯨ, ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯗꯣ ꯅꯪꯁꯨ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯨꯝꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯉꯁꯤꯗꯤꯅꯦ ꯃꯥ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯅ ꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯈꯤꯗꯣꯏꯅꯣ? ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕꯗꯨꯗ ꯅꯪꯅ ꯅꯊꯧ ꯂꯩꯇꯕꯗꯧꯅ ꯁꯨꯝ ꯉꯥꯏ ꯂꯩꯔꯒ ꯑꯗꯨꯗꯤ ꯍꯅꯨꯕ ꯐꯥꯎꯕ ꯉꯥꯏꯕ ꯇꯥꯕ꯫ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯄꯥꯈꯨꯝꯅꯤ, ꯑꯗꯨꯁꯨ ꯑꯩꯅ ꯇꯥꯅꯤꯡꯕ ꯄꯥꯈꯨꯝ꯫ ꯃꯥꯅ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯄꯥꯈꯨꯝꯗꯣ ꯑꯩꯅ ꯇꯥꯅꯤꯡꯕ ꯑꯣꯏꯗꯕ, ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯄꯥꯈꯨꯝ ꯉꯥꯏꯔꯤꯁꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯈꯨꯍꯥꯏꯁꯤꯁꯨ ꯑꯉꯛꯄꯒꯤ ꯈꯨꯍꯥꯏ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯅꯛꯁꯤꯜꯂꯛꯑꯦꯍꯦ, ꯉꯁꯤ ꯌꯥꯔꯛꯇ꯭ꯔꯗꯤꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯎꯅꯕ ꯌꯥꯔꯔꯣꯏꯀꯣ꯫ ꯕꯦꯝꯕꯦꯝ ꯑꯝꯇ ꯉꯥꯏꯈꯣ꯫ ꯇꯥ ꯇꯣꯂꯦꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯁꯤꯕꯣ? ꯑꯅꯝ ꯀꯟꯕ ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯕꯦꯝꯕꯦꯝ, ꯑꯩ ꯀꯌꯥꯔꯛ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ, ꯌꯥꯝ ꯄꯛꯇꯤꯌꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯕꯦꯝꯕꯦꯝꯅ ꯑꯗꯣ ꯅꯪꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯄꯥꯈꯨꯝ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯔꯦꯗꯅ꯫ ꯑꯁ ꯅꯪꯒꯤ ꯄꯥꯈꯨꯝꯗꯣ ꯑꯩꯅ ꯄꯥꯝꯗꯦ꯫ ꯕꯦꯝꯕꯦꯝ, ꯑꯩꯅ ꯇꯥꯅꯤꯡꯂꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯇꯥ ꯇꯣꯂꯦꯟ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩ ꯇꯥ ꯇꯣꯂꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯕ ꯉꯝꯃꯣꯏ, ꯑꯩ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣꯗ ꯕꯦꯝꯕꯦꯝ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯦꯝꯕꯦꯝꯒꯤ ꯃꯕꯨꯡ ꯊꯧꯕꯁꯨ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯇꯣꯂꯦꯟꯅ ꯃꯆꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕꯗꯨ ꯎꯔꯦ꯫ ꯊꯧꯕ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ
ꯇꯣꯂꯦꯟꯕꯨ ꯐꯨꯔꯝꯃꯤ ꯕꯦꯝꯕꯦꯝꯒ ꯑꯃꯨꯕꯤꯒꯅ ꯐꯅ ꯈꯥꯝꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯔꯝꯗꯦ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯇꯣꯂꯦꯟꯕꯨ ꯊꯅꯝꯃꯤ ꯁꯅꯥꯖꯥꯎꯕ ꯃꯥꯒꯤ ꯃꯔꯨꯞꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯈꯥꯝꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯊꯧꯕꯅ ꯆꯠꯈ꯭ꯔꯕꯗ ꯁꯅꯥꯖꯥꯎꯕ ꯇꯣꯂꯦꯟꯕꯨ ꯁꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯏꯕꯦꯝꯍꯜꯅ ꯍꯩꯃ ꯏꯃꯥꯒꯤ ꯇꯣꯂꯦꯟ ꯀꯩꯗꯧꯔꯦ ꯍꯥ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯁꯅꯥꯖꯥꯎꯕ ꯅꯇꯥꯎꯁꯦ ꯀꯅꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯍꯥ ꯃꯥꯅ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤꯅꯣꯕ ꯏꯃꯥ ꯏꯇꯥꯎꯁꯦ ꯍꯥꯟꯅ ꯅꯤꯡꯊꯤꯅꯕꯗ ꯄꯣꯊꯥꯍꯟꯈꯤꯁꯦ ꯑꯗꯨꯒ ꯑꯩ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯇꯣꯂꯦꯟꯕꯨ ꯄꯣꯊꯥꯍꯜꯂꯕ ꯃꯇꯨꯡꯗ ꯁꯅꯥꯖꯥꯎꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯏꯕꯦꯝꯍꯜꯅ ꯇꯧꯅꯤꯕ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯒ ꯃꯥ ꯄꯦꯜꯂꯝꯃꯅꯤ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯔꯕꯗꯤ ꯐꯨꯔꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦ ꯃꯃꯥ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯅꯆꯤꯟ ꯑꯗꯨ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯣꯛꯂꯤꯕꯗꯨꯕꯣ ꯍꯣ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ ꯅꯆꯥꯅꯨꯄꯥ ꯑꯐꯕꯁꯦ ꯃꯤꯅ ꯐꯨꯔꯛꯇꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯍꯜꯂꯛꯂꯤꯕꯁꯦ ꯎꯔꯦꯗꯅ ꯃꯄꯥꯗꯤ ꯎꯕꯤꯍꯧꯗ꯭ꯔꯕꯅꯤꯅ ꯈꯪꯉꯝꯃꯔꯣꯏꯅꯦ ꯑꯦ ꯀꯅꯥꯅ ꯏꯆꯥꯗꯗꯤ ꯀꯔꯤꯒꯤ ꯐꯨꯔꯛꯂꯤꯕ ꯁꯅꯥꯖꯥꯎꯕ ꯏꯄꯥꯗ ꯇꯝꯃꯨꯅꯦ ꯅꯪꯕꯣ ꯏꯕꯦꯂꯩꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯏꯌꯦ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯎꯕꯗꯒꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯄꯤꯔꯒ ꯊꯥꯔꯛꯑꯦꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯕꯦꯝꯕꯦꯝꯁꯨ ꯃꯌꯨꯝꯗ ꯁꯥꯎꯅ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤ ꯑꯍꯟꯕꯤꯅ ꯏꯃꯥꯒꯤ ꯕꯦꯝꯕꯦꯝ ꯅꯪꯕꯨ ꯆꯥꯛꯁꯦ ꯈꯔ ꯑꯃꯨꯛꯇꯗꯤ ꯆꯥꯔꯨ ꯂꯥꯎꯅꯦ ꯅꯕꯨꯡꯅꯒ ꯈꯪꯂꯛꯂꯕꯗꯤꯅꯦ ꯅꯪ ꯑꯣꯏꯅ ꯑꯃꯨꯛ ꯐꯨꯕꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯐꯨꯅꯤꯡ ꯐꯨꯖꯁꯅꯨ ꯅꯆꯥꯅꯨꯄꯥꯅꯤꯅ ꯌꯥꯝ ꯐꯠꯇꯕ ꯅꯆꯥꯅꯤ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯑꯗꯨꯛ ꯊꯤꯅꯕꯨ ꯀꯅꯥꯅ ꯐꯨꯅꯒꯦ ꯃꯤ ꯃꯆꯥꯗꯣ ꯁꯤꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯇꯣꯂꯦꯟꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯗꯤ ꯍꯩꯅꯗꯦ ꯃꯁꯛꯇꯣ ꯎꯅꯤꯡꯗꯦ ꯇꯨꯒꯠꯆꯩ ꯑꯗꯨ ꯑꯗꯥ ꯌꯥꯝꯅ ꯍꯦꯛ ꯍꯥꯏꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯍꯩꯅꯔꯦ ꯇꯥꯆꯧꯅ ꯐꯨꯔꯨꯕꯗꯒꯤ ꯇꯥ ꯇꯣꯂꯦꯟꯗꯣ ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯅꯕꯨꯡꯅ ꯐꯨꯔꯤꯕꯗꯣ ꯃꯥ ꯂꯝ ꯍꯦꯟꯕꯒꯤꯅꯤ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯔꯝ ꯆꯠ ꯑꯗꯨꯅꯅꯤ ꯐꯨꯔꯤꯕꯗꯣ ꯏꯃꯥ ꯅꯪꯁꯨ ꯇꯥꯅꯤꯡꯗꯦ ꯑꯩꯁꯨ ꯇꯥ ꯇꯣꯂꯦꯟꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯌꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯌꯥꯗꯦꯅ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨꯗ ꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯛꯄꯅꯤ ꯀꯔꯤꯕ ꯍꯥ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯁ ꯏꯃꯥꯒꯤ ꯊꯧꯕ ꯁꯦ ꯑꯉꯥꯡꯅ ꯉꯥꯡꯕꯕꯨ ꯇꯣꯛꯑꯣꯁꯦ ꯏꯃꯥꯅꯦ ꯅꯆꯜꯁꯦ ꯋꯥꯈꯜ ꯇꯥꯅꯅꯕ ꯅꯤꯡꯊꯤꯅ ꯉꯥꯡꯆꯩ ꯇꯧꯒꯦꯕ ꯇꯣꯛꯑꯣꯃꯤ ꯅꯪꯕꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯅꯪꯉꯣꯏꯅ ꯁꯤꯅꯤ ꯀꯩꯅꯣ ꯇꯥꯆꯧ ꯃꯤ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯇꯥꯆꯧꯅ ꯇꯥ ꯇꯣꯂꯦꯟꯗ ꯃꯈꯨꯠ ꯍꯜꯂꯛꯇ꯭ꯔꯦ ꯃꯇꯥꯒꯨꯝꯅ ꯊꯤꯅ ꯐꯨꯕꯗꯣ ꯑꯗꯨꯒꯤꯅꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯨꯔ ꯅꯪ ꯇꯥꯆꯧ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯇꯥꯆꯧꯁꯨ ꯑꯩꯅ ꯍꯟꯕ ꯏꯅꯝꯃ ꯊꯣꯏꯕꯤꯒ ꯀꯣꯏꯅꯩꯗꯨꯗꯤ ꯑꯗꯨꯗ ꯏꯅꯝꯃ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡꯗꯨꯅ ꯏꯅꯝꯃ ꯊꯣꯏꯕꯤꯗ ꯐꯨꯕꯤꯔꯗꯤ ꯇꯥꯆꯧꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯩꯃ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦꯅꯤ ꯅꯣꯏꯕꯣ ꯀꯔꯤ ꯅꯆꯤꯟ ꯁꯤꯡꯗꯣꯝꯃꯤ ꯏꯃꯥꯒꯤ ꯊꯧꯕ ꯅꯪ ꯊꯣꯛꯑꯁꯦ ꯏꯃꯥ ꯉꯥꯡꯅꯔꯒꯦꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯆꯤꯟ ꯀꯜꯂꯤꯁꯦ ꯏꯃꯥꯅꯅꯦ ꯏꯃꯥꯅ ꯁꯨꯝ ꯂꯨꯅ ꯇꯧꯗꯅ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯕꯅꯦ ꯃꯁꯦ ꯍꯣꯏ ꯌꯥꯔꯦꯁꯦ ꯊꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯤꯡꯊꯤꯅꯅꯦ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯅꯔꯒꯦꯕ ꯁꯣꯝꯗꯁꯨ ꯇꯣꯂꯦꯟꯗꯨ ꯃꯃꯥꯅ ꯃꯥꯕꯨ ꯍꯦꯛ ꯎꯔꯤꯕ ꯃꯈꯩ ꯉꯥꯡꯕ ꯑꯗꯨꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁ ꯏꯃꯥ ꯅꯪꯁꯨ ꯉꯥꯡꯈ꯭ꯔꯦ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯣꯏ ꯍꯥꯏꯔꯦꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯍꯥ ꯅꯁꯛꯇꯣ ꯉꯥꯡꯅꯤꯡ ꯁꯛꯇꯥ ꯇꯥꯔꯦ ꯎꯔꯤ ꯈꯨꯗꯤꯡ ꯉꯥꯡꯈꯤꯗꯣꯔꯤ ꯅꯈꯣꯡꯒꯗꯣ ꯁꯦꯀꯧ ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝ ꯆꯠꯂꯛꯀꯅꯨ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥꯅ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣ ꯍꯥ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕ ꯍꯥꯏꯌꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯅꯥꯗ ꯌꯣꯜꯂꯨꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯁꯛꯇꯥꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯂꯩꯁꯥꯕꯤ ꯂꯩꯕ ꯌꯨꯝ ꯑꯃꯗꯒ ꯆꯪꯂꯒ ꯌꯥꯎꯑꯣꯡ ꯏꯟꯖꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯨꯒꯗꯕꯕꯨ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯆꯤꯟꯁꯤꯗꯤ ꯄꯦꯜꯂꯦ ꯑꯣꯏꯕ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯂꯦꯟ ꯑꯃꯗꯤ ꯕꯦꯝꯕꯦꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯪꯅꯕ ꯈꯨꯜꯒ ꯐꯥꯎꯅꯕꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯇꯣꯂꯦꯟꯅ ꯕꯦꯝꯕꯦꯝ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯊꯥꯖꯔꯨꯗꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯔꯛꯀꯗꯕ ꯂꯩꯔꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯀꯣꯛ ꯌꯥꯔꯛꯑꯃꯗꯤ ꯑꯩꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯔꯝꯈꯤꯒꯗ꯭ꯔꯣ ꯏꯁ ꯑꯩꯁꯨ ꯇꯥ ꯇꯣꯂꯦꯟꯁꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯏꯆꯦ ꯁꯈꯤꯇꯣꯝꯕꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯅꯦ ꯍꯥꯏꯕꯗꯨꯗ
ꯑꯩ ꯇꯥ ꯇꯣꯂꯦꯟꯒ ꯀꯣꯏꯅꯕꯗꯣ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕ ꯑꯗꯨꯒꯤꯅꯤ. ꯑꯁ ꯂꯣꯏꯔꯦꯍꯦ. ꯑꯗꯨ ꯋꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯄꯜꯂꯛꯀꯅꯨꯀꯣ. ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ. ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯑꯗꯣ ꯇꯥ ꯇꯣꯂꯦꯟ, ꯅꯪ 이제 ꯁꯈꯤꯇꯣꯝꯕꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯔꯤꯕ꯭ꯔꯣ? ꯑꯁ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯅꯣꯗ. ꯑꯩꯗꯤ ꯃꯥ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯁꯈꯤꯇꯣꯝꯕꯤ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯣꯛꯅꯔꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯀꯥꯎꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯥꯏꯁꯨ ꯀꯥꯏꯅꯔꯣꯏꯅ. ꯍꯟꯗꯛꯇꯤꯅꯦ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯗ꯭ꯔꯤꯉꯩꯗꯅꯦ ꯐꯠ ꯆꯦꯟꯁꯤꯜꯍꯧꯔꯗꯝꯅꯤ. 이스 ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ. 이마는네 ꯇꯥꯆꯧꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯌꯦ. ꯅꯣꯏ ꯇꯥꯆꯧꯅ ꯂꯨꯍꯣꯡꯕ ꯉꯥꯏ ꯂꯩꯔꯗꯤ ꯑꯩꯗꯤ ꯍꯅꯨꯔꯅꯤ ꯏꯕꯦꯝꯃ. ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯅꯨꯔ ꯂꯩꯔꯗꯨꯗꯤ. ꯑꯗꯣ ꯇꯥ ꯇꯣꯂꯦꯟ ꯆꯠꯂꯁꯤ ꯊꯦꯡꯉꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯣꯂꯦꯟ ꯊꯕꯛ ꯁꯨꯐꯝꯗ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯗ ꯊꯕꯛ ꯁꯨꯔꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤꯁꯨ ꯁꯥꯔꯤ. ꯑꯃꯨꯖꯥꯎꯅ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯕꯗꯤ ꯌꯥꯔꯕꯅꯤꯍꯦ. ꯁꯦꯜꯗ ꯄꯪꯇꯥꯟꯗ ꯇꯥꯜꯂꯤ. ꯅꯨꯄꯤꯅ ꯊꯤꯅꯤ ꯍꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗꯦ. ꯅꯪ ꯑꯃ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ? ꯁꯅꯥꯖꯥꯎꯕꯅ ꯅꯨꯄꯤ ꯊꯤꯔꯣꯗ ꯄꯪꯍꯥꯏꯗ ꯍꯥꯏꯒꯗꯕꯩ ꯃꯍꯨꯠꯇ ꯅꯣꯡꯃꯇꯁꯨ ꯏꯇꯥꯎ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯔꯤ. ꯎꯅꯔꯨꯔꯁꯤ ꯀꯥꯏꯅꯒꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦꯅꯤ ꯅꯣꯏꯁꯨ. ꯇꯣꯂꯦꯟꯅ ꯆꯨꯝꯗꯣꯏꯅꯦ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕꯒꯤ ꯋꯥꯁꯦ. ꯑꯃꯨꯖꯥꯎꯅ ꯑꯩꯅ ꯂꯥꯜꯂꯤꯅꯦ ꯑꯗꯨꯗꯤ. ꯏꯇꯥꯎ ꯁꯅꯥꯖꯥꯎꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄꯗ ꯂꯥꯞꯅ ꯆꯠꯂꯨꯗ꯭ꯔꯁꯨ 이따우 ꯇꯣꯂꯦꯟꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯑꯃꯨꯕꯤꯗꯣ ꯑꯣꯏꯅ ꯀꯣꯏꯁꯜꯂꯣꯗꯅ. ꯇꯣꯂꯦꯟꯅ ꯑꯗꯨꯅꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯤꯁꯦ. ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯗꯦ. ꯃꯤ ꯑꯃꯨꯕꯤꯗꯣ ꯁꯪꯕ ꯑꯃ ꯌꯥꯎꯈꯩ ꯃꯨꯖꯕꯩ ꯋꯥꯅꯤ. ꯔꯥꯁꯤꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ. ꯌꯥꯔꯦ ꯑꯃꯨꯖꯥꯎ. ꯅꯪꯒꯤ ꯅꯇꯨꯗꯤ ꯅꯃꯤꯠ ꯄꯥꯡꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯔꯛꯄꯗ ꯊꯤꯈ꯭ꯔꯕꯅꯤꯅ ꯅꯆꯥ ꯅꯨꯄꯥꯗꯣ ꯐꯅ ꯆꯥꯎꯔꯗꯥꯏ. ꯅꯨꯄꯤꯒ 이ꯍꯟꯁꯨ ꯍꯟꯅꯔꯝꯃꯣꯏ. ꯅꯨꯄꯤꯅ ꯍꯟꯕ ꯂꯧꯕꯗꯤ ꯁꯦꯜꯁꯨ ꯄꯥꯏ ꯍꯥꯏꯅꯕꯗꯥꯏꯅꯦ. ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯣꯗꯅ. ꯑꯃꯨꯖꯥꯎꯅ ꯑꯩꯒꯤ ꯏꯃꯧꯗꯨꯗꯤꯅꯦ 이자 ꯅꯨꯄꯥꯅ ꯑꯗꯨꯝ ꯊꯤꯖꯅꯤ. ꯑꯗꯣ ꯅꯪꯒꯤ ꯍꯥꯏꯕꯤꯔꯒꯦꯀꯣ ꯑꯩ ꯑꯃꯨꯕꯤꯗꯣ. ꯑꯃꯨꯕꯤ ꯀꯥꯏꯅꯒ ꯃꯁꯛꯇꯣ ꯎꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯏꯅꯦ. ꯃꯁꯛ ꯊꯤꯔꯦ ꯃꯇꯤꯛ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ. ꯌꯥꯔꯦ. ꯑꯗꯣ ꯇꯣꯂꯦꯟ ꯅꯪꯒꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦꯅ ꯇꯧꯗꯣꯏꯔꯣ? ꯍꯟꯗꯛꯇꯤ ꯍꯨꯟꯗꯣꯛꯑꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗꯅꯦ ꯌꯨꯝꯗ ꯐꯠ ꯄꯨꯁꯤꯜꯂꯗꯝꯅꯤ ꯏꯇꯥꯎ. ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ. ꯑꯗꯨꯅꯦ ꯁꯠ ꯊꯨꯅ ꯇꯧꯔꯣ. ꯑꯩꯈꯣꯏ ꯏꯆꯥ ꯆꯥꯎꯔꯕꯅꯤ. ꯋꯥꯈꯜ ꯈꯔ ꯇꯥꯟꯅꯔꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ. ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯕꯛ ꯁꯨꯕꯒꯤ ꯏꯁꯥꯅ ꯃꯔꯣꯜ ꯑꯃ ꯆꯣꯛꯊꯕꯅꯤ. ꯅꯪꯒꯤ ꯋꯥꯔꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯜꯂꯦ. ꯇꯣꯂꯦꯟꯅ ꯀꯥꯟꯅꯗꯦ. ꯊꯕꯛꯁꯦ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯀꯣꯟꯅꯅꯦ ꯅꯦꯅꯥ ꯇꯥꯅ ꯐꯝꯃꯁꯤ. ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯃꯄꯨꯒꯤ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯕ ꯇꯥꯔꯦ. ꯁꯅꯥꯖꯥꯎꯕꯅ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯄꯨ ꯑꯁꯤꯁꯨ ꯍꯅꯨꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ. ꯁꯛꯇꯤ ꯁꯨꯡꯍꯥꯎ ꯍꯥꯎꯗ꯭ꯔꯦꯍꯦ. ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯉꯝꯃꯗꯤ ꯁꯨꯔꯝꯃꯣꯏꯗꯕꯅꯤ. ꯑꯗꯣ ꯃꯇꯨꯡꯗꯤ ꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨꯅꯦ ꯃꯥꯒꯤ ꯊꯕꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯁꯨꯔꯣꯏꯍꯦ. ꯁꯣꯝꯗ ꯕꯦꯝꯕꯦꯝꯒꯤ ꯌꯨꯝꯗꯅꯤ. ꯑꯍꯟꯕꯤꯅ ꯕꯦꯝꯃ ꯅꯪꯒꯤ ꯇꯣꯂꯦꯟꯗꯣ 이마 ꯄꯥꯝꯗꯦ. 마부 ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ 이마ꯅ 이자ꯁꯦ ꯈꯨꯜꯁꯤꯗ ꯅꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯅꯤ. ꯍꯣꯏ 이마ꯅ ꯌꯥꯝꯅ ꯅꯆꯥꯕꯨ ꯈꯨꯜꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯒꯅꯅꯦ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯇꯣꯂꯦꯟꯗꯣ ꯃꯌꯨꯝ ꯍꯣꯡꯍꯟꯈ꯭ꯔꯒꯦ. ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯃꯍꯦꯜꯂꯦ. ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕ ꯍꯥꯏꯕꯗ ꯂꯧꯗꯕ. ꯅꯕꯨꯡ ꯐꯪꯉꯦ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏ. ꯅꯪ ꯐꯪꯉꯦ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏ. ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯁ 이마ꯕꯨ 이ꯅꯝꯃ ꯊꯣꯏꯕꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ. ꯏꯪ ꯇꯞꯄꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯨꯗꯤ. 이스 이ꯅꯝꯃ ꯀꯥꯏꯅꯒ ꯆꯠꯂꯨꯅꯦꯍꯦ ꯇꯥꯅꯤꯡꯗꯦ. ꯀꯅꯥꯅ ꯅꯪꯉꯣꯟꯗ 이ꯅꯝꯃ ꯀꯧ ꯍꯥꯏ? ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯀꯧ ꯍꯥꯏꯅꯤ ꯈꯪꯉꯕ. ꯅꯃꯥꯏ ꯏꯀꯥꯏꯕ ꯈꯪꯗꯈꯩ ꯃꯃꯤꯠ ꯄꯥꯡꯕ ꯍꯩꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ 이ꯅꯝꯃ ꯀꯧ ꯀꯥꯏꯅ ꯍꯥꯏꯔꯤꯕ. ꯍꯥꯏꯔꯤꯅꯤ. ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕꯗꯅ ꯃꯥꯅ ꯆꯩꯔꯤꯅꯤ. ꯅꯨꯡꯁꯤꯗꯕꯅ ꯅꯆꯥ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯈꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯇꯣꯂꯦꯟꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁ ꯋꯥꯔꯦꯗ ꯉꯁꯤꯗꯤ. 이마 ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯀꯥꯡꯁꯣꯏ ꯊꯣꯡꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ. ꯅꯠꯇꯦ ꯅꯪꯕꯨ ꯊꯕꯛꯇꯣ ꯌꯥꯝ ꯋꯥꯔꯒꯅ ꯇꯣꯛꯑꯣꯗꯅ ꯆꯠꯂꯨꯔꯅꯨ. ꯌꯨꯝꯗ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯧꯁꯤꯡ ꯈꯔ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯔꯣꯗꯅ. ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯁꯨꯒꯗꯕꯅꯤ ꯇꯥꯟꯒꯗꯕꯅꯤ. ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦꯀꯣ. ꯅꯆꯥꯁꯦ ꯅꯪꯅ ꯇꯣꯅꯥꯟꯍꯟꯒꯦ ꯈꯟꯒꯅꯨ. ꯍꯧꯔꯛꯑꯅꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯍꯧꯅꯕꯤ. ꯏꯆꯥꯁꯤꯅ ꯋꯥꯏ ꯍꯥꯏꯔꯤꯕꯁꯦ ꯃꯄꯥꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯅ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯕ ꯑꯗꯨꯝ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯛꯀꯅꯤ.
ꯍꯧꯖꯤꯛ ꯈꯔ ꯋꯥꯔꯤꯕꯁꯤꯅ ꯇꯨꯡꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯤꯡꯕꯁꯦ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ ꯏꯕꯦꯝꯍꯜꯅ ꯃꯈꯣꯏ ꯃꯄꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯃꯁꯤꯅ ꯑꯗꯨꯝ ꯂꯩꯖꯍꯧꯔꯁꯅꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯀꯣꯛꯁꯤ ꯀꯔꯤꯅꯣꯅꯦꯍꯦ ꯍꯩ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯣꯠꯅꯕ ꯑꯃ ꯌꯥꯎꯗꯅ ꯀꯥꯏꯗꯅ ꯆꯥꯕ ꯌꯥꯕ꯭ꯔꯅꯦ ꯑꯄꯪꯕꯤ ꯅꯪꯕꯣ ꯍꯣꯏ ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯏꯃꯥꯒꯤ ꯇꯣꯂꯦꯟ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯧꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦꯕ ꯍꯣ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯅꯁꯥꯅ ꯈꯪꯅ ꯄꯨꯁꯤꯜꯂꯛꯑꯒꯕꯨ ꯑꯩꯅ ꯁꯨꯝ ꯍꯟꯖꯟ ꯉꯥꯡꯈꯤꯗ꯭ꯔꯣ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯁꯨ ꯇꯣꯂꯦꯟ ꯑꯃꯗꯤ ꯕꯦꯝꯕꯦꯝ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤ ꯇꯥ ꯇꯣꯂꯦꯟ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤ ꯇꯣꯛꯅꯔꯣꯅ ꯉꯥꯡꯕꯗ ꯑꯩ ꯌꯨꯝꯗꯒ ꯂꯩꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯁꯤꯕꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯑꯣꯏꯅ ꯎꯔꯖꯥꯠꯂꯣ ꯅꯈꯣꯏ ꯏꯃꯥꯒꯤ ꯃꯤꯠꯇ ꯑꯗꯣ ꯇꯥ ꯇꯣꯂꯦꯟ ꯑꯩꯅ ꯍꯌꯦꯡ ꯅꯈꯣꯏꯗ ꯂꯩꯔꯒ ꯅꯪ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯃꯈꯩ ꯑꯩꯅ ꯂꯣꯏ ꯄꯤꯗꯣꯏꯅꯤ ꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯜ ꯀꯟꯅ ꯇꯥꯜꯂꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯆꯦꯜꯂꯦꯅ ꯑꯩ ꯂꯨꯍꯣꯡꯕꯤꯌꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯗꯨꯒꯤꯗꯤꯅꯦ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯁꯥꯎꯔꯁꯨ ꯃꯇꯝ ꯈꯔ ꯃꯉꯥꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯣꯡꯉꯒ ꯂꯣꯏꯔꯗꯨꯕ ꯑꯗꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯄꯨꯡꯄꯥꯗ ꯄꯥꯈꯠꯂꯤ ꯁꯨꯃꯥꯏꯅꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯃꯨꯛ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯟꯕꯗ ꯂꯥꯛꯆꯁꯅꯨ ꯀꯩꯅꯣ ꯐꯅꯕꯨ ꯐꯔꯦ ꯂꯥꯛꯑꯗꯤ ꯑꯩꯅ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯨꯈꯤꯅꯕ ꯅꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯃꯥꯅ ꯇꯞꯇꯥꯏ ꯑꯉꯥꯡ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯃꯆꯟꯅꯨꯄꯤ ꯍꯅꯨꯕꯤꯁꯤꯗꯅ ꯀꯣꯏꯁꯦꯟ ꯑꯃꯨꯛ ꯁꯦꯟꯅꯗꯅꯒ ꯂꯩꯔꯤꯅꯦꯕ ꯀꯔꯤ ꯑꯩꯕꯨ ꯍꯅꯨꯕꯤꯕ ꯅꯪꯅꯤꯅꯦ ꯍꯅꯨꯕꯗꯤ ꯑꯩꯕꯨ ꯍꯅꯨꯕꯤ ꯀꯥꯏꯅ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯅꯨꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯣꯂꯦꯟꯅ ꯕꯦꯝꯕꯦꯝꯕꯨ ꯆꯦꯜꯂꯛꯂꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯂꯤ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯗꯧꯔꯦ ꯁꯅꯥꯖꯥꯎꯕ ꯑꯩ ꯁꯤꯗ ꯂꯩꯅꯦ ꯅꯇꯥꯎꯁꯨ ꯂꯩꯇꯦ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯏꯇꯥꯎꯒꯤ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯦ ꯅꯇꯥꯎꯕꯨ ꯀꯩꯗꯧꯔꯕ ꯀꯅꯥꯅ ꯑꯃꯨꯛ ꯐꯨꯕꯤꯍꯧꯔꯦ ꯀꯩꯗꯧꯍꯧꯔꯒꯦꯕ ꯐꯨꯕ ꯅꯠꯇꯦ ꯏꯃꯥ ꯏꯇꯥꯎꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯇꯥꯎꯕꯨ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕ ꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯧꯖꯤꯛꯅ ꯀꯥꯏꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯄꯥ ꯏꯆꯥ ꯅꯨꯄꯥ ꯇꯣꯂꯦꯟꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯅꯤꯍꯦ ꯕꯦꯝꯕꯦꯝꯅꯤꯗ ꯂꯩꯕꯒꯤꯗꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗ ꯂꯩꯍꯧꯔꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯩꯃ ꯉꯥꯏꯈꯣꯅꯦꯍꯦ ꯍꯩꯃ ꯆꯠꯈ꯭ꯔꯦꯅꯦ ꯃꯤꯅ ꯉꯥꯡꯕꯒꯁꯦ ꯑꯃꯠꯇ ꯇꯥꯗꯅ ꯃꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯅꯆꯥꯅꯨꯄꯥꯗꯨꯕꯣ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯌꯦ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯂꯩꯍꯧꯔꯤ ꯍꯥꯏꯌꯦ ꯕꯦꯝꯕꯦꯝꯅꯦꯌꯦ ꯆꯦꯜꯂꯛꯏꯗꯣ ꯕꯦꯝꯕꯦꯝꯒ ꯅꯨꯡꯁꯤꯅꯔꯗꯤ ꯕꯦꯝꯕꯦꯝ ꯆꯦꯜꯂꯛꯇꯅ ꯃꯃꯥꯗꯣ ꯆꯦꯜꯂꯛꯀꯗ꯭ꯔꯅꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯑꯗꯣ ꯃꯄꯥ ꯅꯆꯥꯅꯨꯄꯥꯗꯣ ꯂꯧꯕꯤꯔꯨꯔꯁꯤꯔꯥ ꯑꯩꯗꯤ ꯏꯃꯧꯗꯣ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕꯣ ꯎꯗꯅꯇ ꯂꯩꯔꯕ ꯅꯃꯧ ꯑꯗꯨꯕꯨ ꯈꯤꯠ ꯉꯥꯏꯕ ꯉꯝꯗꯕꯗꯣ ꯇꯧꯔꯅꯨꯅꯦ ꯅꯪꯕꯣ ꯅꯍꯥ ꯃꯈꯩ ꯎꯕꯗꯨꯅꯅꯦ ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯎꯕ ꯉꯁꯤ ꯎꯗꯣꯏꯁꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯃꯄꯥ ꯑꯩꯗꯤ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦꯍꯦ ꯑꯁꯨꯝꯅꯒ ꯏꯆꯥꯅ ꯅꯨꯄꯤ ꯄꯨꯁꯜꯂꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯐꯩ ꯑꯗꯨꯝꯅꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯃꯧꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯒꯦ ꯈꯟꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯁꯨ ꯌꯥꯎꯖꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯃꯥꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯈꯟꯒꯗꯕꯅꯤ ꯃꯄꯥ ꯑꯩꯁꯨ ꯈꯪꯉꯤꯕ ꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯄꯥꯝꯖꯔꯦ ꯍꯥꯏꯗꯨꯅ ꯂꯧꯔꯛꯄ ꯅꯨꯄꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯩꯁꯨꯅꯦ ꯑꯍꯜ ꯈꯔ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯄꯥꯎ ꯍꯥꯏꯔꯨꯈꯤꯒꯦ ꯍꯌꯦꯡꯒꯤꯅꯦ ꯄꯥꯎ ꯍꯟꯕ ꯆꯠꯅꯅꯕ ꯍꯣꯏ ꯃꯄꯥ ꯑꯩꯁꯨꯅꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯃꯧꯕꯨ ꯄꯨꯗꯨꯅ ꯂꯦꯟꯅꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯂꯦꯟꯒꯤ ꯃꯄꯥ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯕꯦꯝꯕꯦꯝꯒꯤ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯅꯤꯅ ꯌꯥꯅꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯊꯗꯕꯤꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯦ
ꯇꯣꯂꯦꯟꯅ ꯕꯦꯝꯕꯦꯝꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫